ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯉꯥꯏꯖꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯦꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯁꯦꯝꯃꯤ꯫ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯃꯤꯠꯇ ꯉꯁꯥꯏꯒꯤ ꯃꯄꯥꯒꯤ ꯑꯁꯥꯎꯕ ꯅꯤꯡꯉꯝꯗꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯏ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯨꯖꯗꯕ ꯃꯑꯣꯡ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯆꯥꯐꯥꯎ ꯌꯥꯎꯅ ꯇꯥꯏꯅꯈꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗꯨꯗꯤ ꯃꯥꯅꯁꯨ ꯄꯩꯁꯥ ꯑꯌꯥꯝꯕꯒ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒ ꯋꯥ ꯆꯥꯎꯅ ꯉꯥꯡꯕꯁꯨ ꯉꯝꯗꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯕꯤꯃꯣꯂꯥꯒ ꯊꯑꯣꯏꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯃꯕꯥꯅꯤꯒꯤ ꯃꯔꯤꯁꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯌꯨꯝꯗꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯣꯛꯂꯛꯇꯦ, ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯆꯥꯁꯤꯡ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯛꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯗꯣꯝꯆꯥ ꯃꯦꯝꯊꯣꯏꯒ ꯃꯈꯨꯔꯥ ꯁꯥꯟꯇꯒꯅ ꯊꯦꯝꯖꯤꯜꯂꯝꯗ꯭ꯔꯕꯗꯤ ꯃꯤꯃꯥꯡ ꯊꯣꯛꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯊꯧꯔꯝ ꯑꯗꯨ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯗꯒꯤ ꯃꯅꯨꯡꯗ ꯈꯠꯅꯕ ꯂꯥꯎꯅꯕ ꯑꯗꯨ ꯃꯄꯥꯟ ꯌꯧꯅꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯦꯅꯤꯅ ꯑꯋꯨꯟꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯔꯣꯏ ꯍꯥꯏꯔꯕꯁꯨ ꯃꯦꯝꯊꯣꯏꯒ ꯁꯥꯟꯇꯒꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯍꯥꯏꯅ ꯊꯦꯝꯗꯨꯅ ꯑꯗꯨ ꯐꯥꯎꯕꯗꯤ ꯄꯨꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯁꯅꯥꯗꯨꯗꯤ ꯂꯧꯔꯛꯇꯦ꯫ ꯑꯗꯨꯒ ꯃꯄꯥꯅ ꯅꯤꯡꯉꯝꯗꯅ ꯃꯄꯤ ꯁꯤꯡꯊꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯌꯦꯡꯍꯧꯕꯗꯨ ꯑꯦꯅꯤꯒꯤ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯏꯟꯁꯥꯡ ꯁꯦꯝꯂꯤꯕ ꯑꯗꯨ ꯌꯦꯡꯗꯅ ꯃꯃꯤꯠꯇꯣ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯡꯊꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯗꯤꯄꯛꯁꯨ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯂꯛꯄꯅꯤ꯫ ꯑꯦꯅꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯌꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯅꯤ ꯃꯈꯨꯠ ꯑꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯗꯨ ꯃꯁꯥ ꯃꯊꯟꯇ ꯄꯥꯏꯁꯤꯜꯂꯤ꯫ ꯋꯥꯈꯜ ꯐꯨꯡꯕꯪꯅꯔꯤꯉꯩꯗ ꯏꯟꯖꯥꯡ ꯁꯦꯝꯕꯒꯤ ꯊꯥꯡ ꯑꯗꯨꯅ ꯁꯣꯛꯄꯅꯤ꯫ ꯗꯤꯄꯛꯁꯨ ꯑꯦꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯦꯅꯤꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯅꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯤ꯫ ꯏꯁꯤ ꯌꯥꯝꯅ ꯊꯣꯛꯏ, ꯁꯤꯗꯤ ꯌꯥꯝ ꯂꯨꯅ ꯂꯦꯟꯖꯜꯂꯦ, ꯌꯨꯡꯈꯠꯂꯒ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯂꯩꯌꯣ, ꯑꯩ ꯏꯁꯤꯡ ꯄꯨꯔꯛꯀꯦ꯫ ꯗꯤꯄꯛꯅ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡꯗꯣ ꯄꯨꯔꯛꯇꯨꯅ ꯑꯦꯅꯤꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯆꯥꯝꯊꯣꯛꯄꯤ꯫ ꯃꯃꯥ ꯅꯨꯡꯁꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤ, ꯀꯩꯗꯧꯔꯒꯦ? ꯏ ꯃꯌꯥꯝꯗꯨꯗꯤ ꯀꯩꯅꯣ? ꯀꯩꯗꯧꯕꯗ? ꯗꯤꯄꯛꯅ ꯑꯃꯨꯛ, ꯏꯃꯥ, ꯐꯥꯔꯁ ꯑꯦꯗ ꯀꯤꯠꯇꯣ ꯑꯝꯇ ꯍꯥꯟꯅ ꯄꯨꯕꯤꯔꯛꯑꯣ꯫ ꯏꯟꯁꯥꯡ ꯁꯦꯝꯕꯒꯤ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯏꯃꯥ ꯄꯨꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯆꯠ ꯆꯠꯈꯤꯗꯨꯅ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯇꯨꯅ ꯗꯤꯄꯛꯇ ꯄꯤ꯫ ꯅꯨꯡꯁꯤꯅ, ꯇꯞꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯕꯣ? ꯊꯥꯡꯁꯤꯁꯨ ꯉꯔꯥꯡꯗ ꯐꯦꯡꯕꯗ ꯉꯥꯏꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯗꯤꯄꯛꯅ ꯑꯦꯅꯤꯕꯨ ꯐꯖꯅ ꯐꯥꯔꯁ ꯑꯦꯗ ꯄꯤꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯨꯡꯉꯥꯏꯇꯕꯗ ꯍꯥꯏꯌꯨ꯫ ꯑꯦꯅꯤꯗꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗꯅ ꯗꯤꯄꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯝꯕꯅꯤ꯫ ꯗꯤꯄꯛꯅ ꯃꯉꯣꯟꯗ ꯈꯪꯍꯧꯗꯅ ꯋꯥꯍꯪ ꯁꯠ ꯍꯪꯂꯛꯄꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦ꯫ ꯗꯤꯄꯛꯅ ꯑꯃꯨꯛ, ꯑꯗꯨꯒ ꯀꯞꯄꯤꯗꯨꯅ ꯀꯔꯤꯒꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯦꯅꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯗꯤꯄꯛꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯉꯥꯛꯇꯪ ꯑꯗꯨ ꯃꯥꯒꯤ ꯑꯁꯥꯎꯕꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯀꯥꯡꯈꯠꯂꯛꯏ꯫ ꯈꯣꯟ ꯀꯜꯂꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦꯕꯨ ꯀꯩꯅꯣ? ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯒꯨꯝꯕ ꯁꯛꯐꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ꯫ ꯗꯤꯄꯛ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ? ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯧꯒꯠꯄꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ? ꯃꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯒꯤ ꯃꯣꯏ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏ ꯅꯤꯡꯁꯤꯡꯕꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯅꯤꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯦꯅꯤꯗꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯊꯤꯡꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯑꯦꯅꯤꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯗꯤꯄꯛ ꯃꯁꯥ ꯄꯨꯝꯕ ꯁꯣꯟꯊꯈ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗꯅ ꯈꯣꯡꯊꯥꯡ ꯈꯟꯅ ꯇꯥꯡꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯔꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯦꯅꯤꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯐꯣꯇꯣꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯒꯤ ꯑꯋꯥꯕ ꯁꯛꯇꯝꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯈꯔ ꯍꯥꯏꯈ꯭ꯔꯦ꯫ ꯅꯪꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯌꯦ꯫ ꯅꯪꯅ ꯀꯞꯂꯒ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯐꯛꯆꯤꯜꯂꯤ꯫ ꯅꯪꯕꯨ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯅꯪꯒꯤ ꯄꯤꯔꯥꯡ ꯑꯗꯣ ꯏꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯌꯥꯕꯗꯣ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣꯅꯤ? ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝ ꯅꯪꯒꯤ ꯑꯋꯥꯕ ꯁꯛꯇꯝꯗꯣ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ? ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯗꯨꯅ ꯄꯤ ꯃꯔꯤꯛ ꯑꯃꯐꯥꯎ ꯇꯥꯍꯜꯂꯣꯏ, ꯑꯋꯥꯕ ꯑꯝꯇ ꯅꯪꯍꯜꯂꯣꯏ ꯍꯥꯏꯅ
isana sakjꯈꯤꯕ ꯋꯥꯁꯛꯇꯣ ꯑꯩꯕꯨ ꯉꯥꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯔꯕꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤꯌꯦ꯫ ꯀꯩꯗꯧꯉꯩꯗꯅꯣ ꯅꯪꯅ ꯑꯩꯕꯨ ꯈꯪꯕꯤꯔꯛꯀꯗꯕ? ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯑꯩ ꯉꯥꯏꯖꯒꯦ꯫ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯇꯝꯗꯣ ꯄꯨꯟꯁꯤꯁꯦ ꯉꯥꯏꯅ ꯉꯥꯏꯅ ꯑꯁꯨꯝ ꯂꯣꯏꯈ꯭ꯔꯁꯅꯨ, ꯑꯩ ꯆꯤꯡꯅꯗꯦ꯫ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯐꯣꯇꯣꯗꯨꯗ ꯌꯦꯡꯗꯨꯅ ꯗꯤꯄꯛ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯀꯠ ꯀꯌꯥ ꯑꯃ ꯊꯥꯡꯒꯠꯂꯤ, ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯨꯁꯤꯂꯥ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯀꯧꯔꯛꯏ꯫ ꯇꯥꯃꯣ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯁꯦ꯫ ꯀꯣꯟꯅ ꯆꯥꯔꯒꯦ, ꯅꯣꯏ ꯆꯥꯔꯣ꯫ ꯀꯩꯗꯧꯔꯤꯒꯦ? ꯄꯨꯂꯞ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ, ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯆꯠꯂꯣ, ꯆꯥꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯆꯥꯛꯀꯧꯕ ꯆꯠꯂꯨꯕꯒꯤ ꯀꯌꯥ ꯆꯥꯅꯤꯡꯕ ꯅꯠꯇꯦ, ꯑꯗꯨ ꯈꯤꯇꯪ ꯆꯥꯃꯤꯟꯅꯔꯨꯁꯦꯕ꯫ ꯆꯥꯛ ꯆꯥꯕꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯔꯤꯒꯦ? ꯂꯥꯛꯑꯣꯕ꯫ ꯀꯩꯅꯣ ꯅꯪꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯉꯤꯗꯣ? ꯑꯩ ꯆꯥꯅꯤꯡꯗꯦ, ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯕꯅꯤ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ꯫ ꯃꯕꯨꯡꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯨꯁꯤꯂꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯕꯒ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯝꯗꯣꯏꯕ ꯅꯤꯡꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯐꯅ ꯊꯦꯡꯕ ꯐꯥꯎ ꯗꯤꯄꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯑꯦꯅꯤ ꯇꯨꯝꯂꯝꯂꯗ꯭ꯔꯥ, ꯀꯩꯗꯧꯔꯝꯒꯗꯒꯦ, ꯀꯞꯄꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯛꯏ꯫ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯡꯗꯤ ꯂꯣꯛ ꯇꯧꯔꯝꯗꯦ, ꯍꯥꯏꯐꯦꯠꯇꯪ ꯉꯥꯁꯤꯜꯂꯝꯃꯤ꯫ ꯍꯦꯛ ꯆꯪꯁꯤꯜꯂꯨꯔꯒ ꯑꯦꯅꯤꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯛꯀꯅꯤ ꯈꯟꯗꯨꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯡ ꯃꯅꯥꯛꯇ ꯆꯤꯌꯔ ꯑꯃ ꯊꯥꯔꯒ ꯑꯦꯅꯤꯕꯨ ꯁꯪꯕꯤꯕ ꯑꯣꯏꯅ ꯐꯝꯂꯒ ꯂꯩ꯫ ꯁꯣꯝꯗ ꯑꯦꯅꯤꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯏꯆꯥꯇꯣꯝꯕꯤ, ꯃꯃꯥ ꯂꯥꯟꯗꯤꯌꯦ꯫ ꯃꯃꯥ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯏꯆꯥ ꯌꯥꯎꯗꯅ ꯃꯃꯥ ꯂꯩꯕ ꯉꯝꯃꯣꯏꯌꯦ꯫ ꯃꯃꯥꯒ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ, ꯍꯌꯦꯡꯗꯩ ꯂꯥꯛꯀꯅꯨ꯫ ꯑꯩꯕꯨꯁꯨ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ꯫ ꯕꯕꯥꯅ ꯀꯞꯄꯒ ꯂꯦꯜꯂꯒ ꯅꯪ ꯄꯦꯜꯂꯣ꯫ ꯏꯆꯥꯅꯁꯨ ꯃꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔꯕ ꯅꯣꯡꯃꯗꯤ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯤꯡꯉꯝꯗꯕꯗꯤ ꯄꯣꯛꯂꯛꯀꯅꯨꯀꯣ꯫ ꯑꯦꯅꯤ ꯀꯞꯂꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯃꯥꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯆꯥꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯔꯨꯕꯅꯤ꯫ ꯑꯦꯅꯤ ꯀꯞꯄꯒꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯎꯆꯦꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯥꯟꯅ ꯃꯌꯨꯝꯗ ꯃꯃꯥꯅ ꯉꯥꯡꯒꯅꯤ ꯄꯥꯈꯠꯇꯨꯅ ꯍꯧꯒꯠꯂꯛꯄꯒꯤ ꯋꯥꯈꯜꯗ ꯀꯤꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯂꯛꯇꯨꯅ ꯉꯥꯁꯤꯜꯂꯝꯕ ꯊꯣꯡ ꯌꯥꯝ ꯊꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯄꯗ ꯗꯤꯄꯛ ꯆꯤꯌꯔꯗ ꯉꯥꯊꯗꯨꯅ ꯇꯨꯝꯃꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯏ꯫ ꯏꯃꯥ, ꯀꯅꯥꯅꯣ? ꯗꯤꯄꯛꯁꯨ ꯑꯦꯅꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨꯒ ꯑꯀꯣꯏꯕꯗ ꯌꯦꯡꯉꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯃꯐꯝꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯕꯅꯤ ꯈꯪꯂꯛꯏ꯫ ꯑꯌꯤꯡꯕꯗ ꯂꯩꯔꯨꯕꯒꯤ ꯃꯅꯥꯇꯣꯟꯒ ꯏꯐꯨꯟ ꯐꯨꯜꯂꯒ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯍꯥꯊꯤ ꯄꯥꯈꯟꯗ ꯈꯜꯂꯤ꯫ ꯑꯦꯅꯤꯁꯨ ꯄꯟꯊꯔꯝꯗꯅ ꯃꯈꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯦꯅꯤ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯥ ꯅꯨꯡꯁꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯕꯦꯃꯥ, ꯆꯥꯛꯇꯤ ꯊꯣꯡꯈꯤꯅꯨ, ꯅꯣꯏ ꯄꯨꯄꯨ ꯍꯣꯏꯗ ꯆꯠꯂꯨꯁꯤ꯫ ꯅꯣꯏ ꯃꯥꯝꯇꯣꯟꯅ ꯆꯥꯛ ꯍꯥꯞꯄꯝꯃꯒꯦ, ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯐꯔꯤꯉꯩꯁꯤꯗ ꯉꯁꯤ ꯆꯠꯂꯨꯔꯁꯤ꯫ ꯄꯨꯄꯨꯗꯣ ꯃꯁꯥꯁꯨ ꯁꯣꯜꯂꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ, ꯅꯪꯕꯨ ꯎꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯗꯨꯁꯤꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ? ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ꯫ ꯄꯨꯂꯞ ꯆꯠꯇꯣꯏꯅꯤꯅꯦ꯫ ꯅꯣꯏ ꯇꯥꯃꯣꯗꯨꯅ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯖꯥꯅꯣ? ꯃꯥꯗꯨ ꯆꯠꯄ ꯌꯥꯎꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ꯫ ꯅꯅꯝꯃꯒ ꯊꯕꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯣ꯫ ꯅꯨꯡꯁꯤ ꯉꯥ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯅꯤ, ꯑꯕꯦ, ꯀꯥꯏꯗꯅꯣ ꯆꯠꯅꯤ ꯍꯥꯏꯁꯦ? ꯗꯨꯁꯤꯂꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗꯅꯤ꯫ ꯑꯗꯨ ꯏꯅꯝꯃ, ꯑꯩ ꯀꯩꯀꯩ ꯇꯧꯔꯛꯎꯒꯦ? ꯌꯦꯔꯨꯝꯁꯦ ꯃꯀꯨ ꯈꯣꯛꯇꯧꯗ ꯉꯥꯏꯔꯤ, ꯂꯣꯏꯔꯦ, ꯑꯩ ꯇꯧꯔꯛꯑꯒꯦ꯫ ꯏꯅꯝꯃ, ꯁꯪꯒꯣꯝꯗ ꯍꯩꯔꯣ, ꯑꯩ ꯌꯦꯔꯨꯝꯁꯦ ꯈꯣꯛꯂꯛꯑꯒꯦ꯫ ꯈꯔ ꯊꯨꯅ ꯇꯧꯁꯤ, ꯉꯟꯇꯥꯅ ꯆꯠꯅꯕ꯫ ꯄꯨꯄꯨ ꯍꯣꯏꯗ ꯆꯠꯇꯕ ꯀꯨꯏꯔꯦ, ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ꯫ ꯍꯣꯏ ꯍꯣꯏ, ꯈꯣꯛꯂꯛꯑꯣꯁꯦ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤ ꯗꯤꯄꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯣꯏꯒꯤ ꯔꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯀꯧꯗꯨꯅ ꯊꯤꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ? ꯗꯤꯄꯛ ꯊꯪꯅꯕ ꯔꯨꯝꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯅꯨꯡꯁꯤꯅ ꯆꯪꯂꯛꯄꯗ ꯗꯤꯄꯛ ꯀꯣꯆꯇ ꯐꯤ ꯑꯃ ꯁꯨꯞꯇꯨꯅ ꯍꯤꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯇꯨꯝꯃꯤꯗꯨꯅ? ꯊꯕꯛ ꯇꯧꯔꯝꯕꯅꯤ, ꯋꯥꯗꯅ ꯉꯥꯏꯍꯥꯛ ꯇꯤꯡꯊꯣꯛꯑꯝꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯛꯊꯤꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯈꯜꯂꯛꯏ꯫ ꯅꯨꯡꯁꯤꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯈꯣꯟꯒ ꯂꯣꯏꯅ ꯑꯣꯜꯂꯦ, ꯂꯣꯛ ꯊꯨꯡꯉꯤꯔꯣ?
Nasa nungait꯭ꯔꯗꯤ ꯐꯃꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯣ? ꯌꯥꯅꯤꯗ, ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯁꯨꯝ. ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯍꯥꯊꯤ ꯈꯜꯂꯤ. ꯃꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯄꯥꯏꯔꯒ ꯌꯦꯡꯉꯤ. ꯅꯁꯥꯁꯨ ꯁꯥꯒꯠꯂꯦ ꯉꯁꯤꯗꯤ. ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯦ. ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯄꯨꯄꯨ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯔꯤꯁꯤꯗꯤ. ꯆꯠꯇꯣꯏꯅꯤ, ꯌꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯄꯨꯄꯨ ꯍꯣꯏꯗ ꯀꯅꯥ ꯆꯠꯇꯣꯏꯕ? ꯅꯪꯕꯨ ꯊꯕꯛ ꯃꯐꯝꯗ ꯄꯨꯡ ꯀꯌꯥꯗꯒꯤ ꯆꯠꯇꯣꯏꯅꯣ? ꯄꯨꯂꯞ ꯆꯠꯂꯨꯔꯁꯤꯔꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯅꯁꯥꯁꯨ ꯉꯝꯗꯦ, ꯇꯣꯛꯑꯁꯤꯔꯥ? ꯅꯪꯁꯨ ꯈꯔ ꯄꯣꯊꯥꯔꯒ ꯍꯌꯦꯡꯒꯨꯝꯕ ꯂꯥꯛꯄ ꯌꯥꯅꯕ ꯍꯥꯏꯈꯤꯕ ꯌꯥꯔꯣꯏꯗ꯭ꯔꯅꯦ? ꯄꯨꯄꯨ ꯍꯣꯏꯗꯗꯤ ꯏꯃꯥ ꯍꯣꯏ ꯑꯗꯨꯝ ꯆꯠꯂꯨꯔꯣ. ꯄꯨꯄꯨ ꯅꯨꯡꯉꯥꯏꯈꯤꯔꯣꯏ, ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯒ. ꯑꯩꯗꯤ ꯍꯤꯗꯥꯛ ꯑꯃ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯐꯅꯤ. ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯅ ꯆꯠꯂꯒꯦ. ꯌꯥꯒꯗ꯭ꯔꯅꯦ ꯅꯪꯕꯣ? ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯣꯗꯅ. ꯃꯑꯣꯡ ꯌꯦꯡꯉꯒꯦ. ꯑꯗꯨꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯒ ꯍꯤꯗꯥꯛ ꯆꯥꯊꯣꯛꯑꯒ ꯐꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯂꯥꯛꯑꯣꯀꯣ, ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯣꯟꯅ ꯇꯧꯔꯣ. ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯅꯤꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ. ꯏꯃꯥ, ꯀꯥꯏꯗ ꯂꯩꯒꯦ? ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯦ. ꯏꯃꯥ ꯁꯣꯝꯗ ꯂꯩꯌꯦ. ꯑꯦꯅꯤꯁꯨ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ. ꯗꯤꯄꯛ ꯍꯤꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯅꯣꯏ ꯇꯥꯃꯣꯁꯦ ꯃꯁꯥ ꯉꯝꯗꯦꯁꯨ ꯅꯪꯗꯤ ꯍꯥꯏꯗꯕꯅꯤꯅ ꯏꯃꯥꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯣ. ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯁꯤꯗ ꯄꯨꯕꯤꯔꯣ, ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯅꯕ. ꯑꯦꯅꯤꯗꯤ ꯗꯤꯄꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯅꯠꯇꯦ. ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯗꯤꯄꯛꯇ ꯑꯃꯨꯛ ꯌꯦꯡꯂꯨꯏ. ꯗꯤꯄꯛꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯝꯃꯤ. ꯗꯤꯄꯛꯅ ꯌꯦꯡꯂꯝꯕ ꯑꯗꯨꯗ ꯑꯦꯅꯤ ꯇꯧꯐꯝ ꯈꯪꯗꯅ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ. ꯗꯤꯄꯛꯁꯨ ꯃꯃꯥꯅ ꯐꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯍꯜꯂꯝꯃꯤ. ꯗꯤꯄꯛꯅ ꯆꯥꯕ ꯌꯥꯒꯗꯕ ꯈꯔ ꯄꯨꯔꯒ ꯉꯁꯥꯏ ꯂꯩꯔꯝꯕ ꯔꯨꯝ ꯑꯗꯨꯗ ꯑꯦꯅꯤ ꯆꯪꯂꯛꯏ. ꯔꯨꯝ ꯑꯗꯨꯗ ꯗꯤꯄꯛ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯔꯦꯛꯇ ꯊꯝꯃꯤꯕ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯔꯦ. ꯑꯦꯅꯤꯗꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯊꯝꯂꯝꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯅꯥꯁꯨ ꯎꯗꯕ ꯃꯐꯝꯗꯨꯗ ꯂꯣꯟꯅ ꯊꯝꯂꯝꯕꯒꯤꯔ ꯈꯪꯗꯦ. ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯊꯪ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯨꯅ ꯀꯥꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ. ꯗꯤꯄꯛꯇꯤ ꯃꯃꯥꯏ ꯀꯥꯆꯤꯟꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯦꯅꯤ ꯌꯥꯝ ꯇꯟꯅ ꯗꯤꯄꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯆꯥꯅꯕꯗꯣ ꯇꯦꯕꯜꯗ ꯊꯅꯝꯂꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ. ꯕ꯭ꯔꯦꯛꯐꯥꯁꯁꯤꯗ ꯂꯩꯔꯦ, ꯍꯤꯗꯥꯛꯁꯨ. ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯑꯦꯅꯤ ꯊꯣꯛꯈ꯭ꯔꯦ. ꯗꯤꯄꯛ ꯑꯦꯅꯤꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯇꯥꯔꯕꯁꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯨꯗ꯭ꯔꯦ. ꯅꯨꯃꯤꯠ ꯈꯔ ꯊꯦꯡꯗꯔꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯍꯣꯏꯁꯨ ꯃꯅꯦꯝꯕꯣꯛꯀꯤ ꯃꯄꯥꯝꯗ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯏ. ꯅꯨꯡꯁꯤ, ꯒꯦꯠ ꯁꯣ ꯂꯣꯜꯂꯝꯃꯤꯁꯤꯕꯨ ꯅꯣꯏ ꯇꯥꯃꯣꯗꯨꯕꯨ ꯆꯠꯈ꯭ꯔꯖꯥꯠꯂꯣꯅꯦ? ꯐꯣꯟꯒ ꯑꯝꯇ ꯇꯧꯔꯛꯑꯝꯗꯦꯅꯦ. ꯗꯤꯁꯤꯂꯥ, ꯀꯣꯟꯅ ꯌꯨꯝ ꯆꯪꯉꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯪꯉꯣꯕ. ꯌꯥꯔꯦ, ꯋꯥꯕꯅ ꯁꯤꯗꯧꯔꯦ. ꯒꯦꯠꯁꯦ ꯑꯝꯇ ꯊꯨꯅ ꯍꯥꯡꯗꯣꯛꯑꯣ. ꯑꯦꯅꯤ ꯇꯦꯕꯜꯗꯒꯤ ꯆꯦ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯏ. ꯅꯤ, ꯑꯩ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯦ. ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎꯀꯣ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ. ꯍꯌꯦꯡ ꯅꯪꯒꯤ ꯇ꯭ꯌꯨꯇꯔ ꯂꯥꯛꯀꯅꯤ, ꯐꯤꯖꯤꯛꯁꯀꯤꯅꯤ. ꯑꯇꯣꯞꯄ ꯁꯕꯖꯦꯛꯀꯤꯗꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯩ ꯐꯪꯅꯕ ꯊꯤꯒꯦ. ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ. ꯍꯧꯈꯤꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯒ ꯅꯁꯥ ꯁꯣꯛꯅꯕ ꯍꯣꯠꯅꯒꯅꯨ. ꯂꯥꯏꯔꯤꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯒꯅꯨ. ATM ꯀꯥꯔꯗ ꯑꯃ ꯊꯅꯝꯕꯅꯤ. ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗ ꯃꯗꯨ ꯁꯤꯖꯤꯟꯅꯧ. ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯏꯃꯥꯗ ꯀꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯌꯨ. ꯅꯁꯥꯗꯣ ꯅꯥꯔꯛꯇꯅꯕ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯪ. ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯅꯥꯏꯌꯨꯀꯣ. ꯃꯕꯨꯡ ꯑꯃꯅ ꯃꯆꯜꯗ ꯄꯤꯕ ꯑꯦꯗꯚꯥꯏꯁꯀꯨꯝꯕ ꯋꯥꯍꯩ ꯈꯔꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯝꯇ ꯏꯔꯝꯗꯦ. ꯑꯦꯅꯤ ꯗꯤꯄꯛꯅ ꯃꯍꯥꯛꯄꯨ ꯀꯦꯌꯔ ꯂꯧꯕꯤꯕꯒꯤ ꯃꯑꯣꯡ ꯎꯕꯗ ꯑꯃꯨꯛꯁꯨ ꯗꯤꯄꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯇꯁꯦꯡꯅ ꯈꯪꯅꯤꯡꯂꯛꯏ. ꯃꯆꯦꯅ ꯗꯤꯄꯛ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯗꯨꯕꯨ ꯗꯤꯄꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯈꯪꯅꯕ ꯍꯣꯠꯅꯔꯨꯕꯗ ꯀꯔꯣꯝꯗꯒꯤ ꯐꯩꯖꯤꯜꯂꯛꯏꯕ ꯋꯥꯈꯜꯅꯣ ꯈꯪꯗꯦ. ꯒꯥꯏꯇ꯭ꯔꯤꯅ ꯍꯥꯏꯈꯤꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯥꯒꯩꯒ ꯑꯆꯦꯠꯄ ꯃꯔꯤꯐꯥꯎ ꯂꯩꯅꯈ꯭ꯔꯕꯅꯤ. ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯦꯅꯤ ꯗꯤꯄꯛꯄꯨ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯏ. ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ. ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯝꯕ ꯋꯥꯕꯨ ꯍꯦꯛꯇ ꯍꯩꯖꯤꯟꯕ ꯑꯣꯏꯐꯝ ꯊꯣꯛꯇꯦ. ꯃꯄꯥꯜꯊꯣꯡꯗ ꯁꯥꯏꯠ ꯑꯃꯔꯣꯝꯗ ꯐꯔꯝꯃꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯖꯥꯠꯂ ꯈꯪꯗꯦ. ꯗꯨꯁꯤꯂꯥ, ꯏꯅꯝꯃ, ꯀꯩꯅꯣ ꯃꯪꯉꯤꯗꯨꯅ? ꯇꯥꯃꯣ ꯂꯩꯔꯝꯗꯕꯩꯔꯣ? ꯇꯥꯃꯣꯗꯣ ꯊꯕꯛ ꯃꯐꯝ ꯌꯧꯔꯦꯅ ꯍꯥꯏꯔꯦ ꯏꯃꯥꯅ ꯐꯣꯟ ꯇꯧꯕꯗ. ꯏꯅꯝꯃ ꯈꯪꯉꯝꯃꯣꯏ, ꯑꯝꯇ ꯍꯥꯏꯕꯤꯔꯨꯆꯣꯅ ꯏꯃꯥꯅ ꯍꯥꯏꯔꯛꯏꯅꯦ. ꯑꯦꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯤ. ꯗꯨꯁꯤꯂꯥꯅ, ꯀꯩꯅꯣ ꯆꯦꯗꯨꯕꯣ ꯂꯦꯇꯔꯒ ꯏꯔꯒ ꯊꯅꯝꯃꯤꯔꯣ? ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ, ꯐꯤꯂꯝꯒꯤ ꯇꯥꯏꯞꯇꯒ. ꯑꯩ ꯄꯥꯒꯦ ꯌꯥꯕ꯭ꯔꯣ? ꯌꯥꯏ ꯀꯩꯅꯣ.
ꯄꯥꯎꯋꯣ ꯗꯨꯁꯤꯂꯥ ꯆꯦꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯂꯣꯏꯔꯒ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ ꯑꯋꯣꯏꯕ ꯑꯦꯅꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯔꯝꯕ ꯂꯦꯇꯔꯅꯤꯌꯦ ꯀꯩꯝꯇꯒ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯖꯗꯦꯕ ꯃꯄꯥꯅ ꯃꯆꯥꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕꯩ ꯃꯑꯣꯡꯅꯤ ꯏꯅꯝꯃ ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝ ꯊꯤꯕ ꯃꯤꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯄꯨꯟꯁꯤꯒꯤ ꯔꯣꯃꯥꯟꯁ ꯀꯥꯏꯗꯣ ꯀꯩꯅꯣ ꯈꯪꯗꯅ ꯂꯣꯏꯁꯤꯟꯈꯤꯗꯧꯔꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯂꯩꯕꯗꯒꯤ ꯀꯩꯝꯇ ꯍꯩꯖꯗꯕꯅꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯌꯥꯝ ꯈꯪꯉꯤꯗ ꯅꯨꯄꯤꯒꯁꯦ ꯀꯣꯏꯔꯒ ꯗꯦꯠ ꯅꯣꯡꯐꯥꯎ ꯆꯠꯇꯕꯅꯤ ꯑꯗꯨꯅ ꯀꯣꯏꯕ ꯅꯨꯄꯤ ꯑꯝꯇ ꯂꯥꯁꯇꯤꯡ ꯑꯣꯏꯗꯕꯅꯤ ꯅꯨꯄꯤꯅꯒ ꯈꯤꯇꯪ ꯍꯦꯟꯖꯤꯜꯂꯛꯑꯕ ꯑꯗꯨꯝ ꯀꯥꯏꯅꯊꯣꯛꯈ꯭ꯔꯅꯤ ꯍꯩꯅꯗꯦꯅ ꯑꯩꯅ ꯈꯪꯉꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯀꯠꯂꯛꯇꯣꯏꯅꯤ ꯅꯣꯏ ꯇꯥꯃꯣꯁꯦ ꯅꯣꯡꯃꯇ ꯀꯣꯏꯔꯨꯁꯦ ꯎꯅꯁꯦꯁꯨ ꯍꯥꯏꯗꯦ ꯀꯩꯒꯤꯅꯣꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯕꯗ ꯑꯩꯗꯤ ꯄꯦꯟꯕꯖꯥꯠꯅꯤ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯝꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯀꯣꯏꯔꯤꯔꯥ ꯅꯨꯄꯤꯅ ꯀꯣꯏꯔꯤꯔꯥ ꯈꯪꯗꯦ ꯈꯔꯗꯤ ꯀꯣꯏꯔꯝꯕꯅꯤ ꯇꯧ ꯉꯝꯕꯤ ꯉꯥꯛꯇ ꯊꯥ ꯑꯃꯠꯇ ꯐꯥꯅ ꯀꯣꯏꯔꯝꯃꯣꯏ ꯑꯗꯣ ꯇꯥꯃꯣꯁꯦ ꯑꯩꯗꯤ ꯅꯨꯄꯤ ꯈꯟꯕ ꯍꯩꯇꯦ ꯈꯜꯂꯨꯕꯅꯤ ꯃꯥꯅ ꯀꯣꯏꯔꯝꯕ ꯃꯌꯥꯝꯗꯣ ꯖꯨꯠ ꯆꯥꯕ ꯑꯝꯇ ꯌꯥꯎꯗꯦꯕ ꯑꯗꯨꯒꯗꯤ ꯂꯧꯔꯛꯄꯗꯗꯤ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯃꯁꯛꯁꯨ ꯐꯖꯕꯤ ꯏꯅꯝꯃ ꯑꯣꯏꯅ ꯂꯧꯔꯛꯄ ꯀꯥꯟꯗ ꯑꯦꯅꯤ ꯑꯃꯨꯛ ꯋꯥꯈꯜꯗ ꯇꯧꯔꯝꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯝꯃꯤꯗꯣ ꯀꯌꯥ ꯖꯨꯠ ꯆꯥꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯣꯏꯗꯣꯏꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯕꯅꯤ ꯗꯨꯁꯤꯂꯥ ꯀꯩꯗꯧꯔꯒꯦ ꯅꯝꯃ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯍꯪꯉꯣ ꯑꯩꯅ ꯈꯪꯕꯒꯩꯗꯤ ꯂꯣꯏꯅ ꯍꯥꯏꯗꯔꯒꯦ ꯅꯍꯥꯟꯃꯨꯛ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯅꯥꯅꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯅꯣꯏ ꯇꯥꯃꯣꯒ ꯅꯨꯡꯁꯤꯅꯕꯅꯦꯅ ꯍꯥꯏꯕꯗꯣ ꯑꯣ ꯆꯦ ꯒꯥꯏꯇ꯭ꯔꯤꯗꯨꯔꯣ ꯇꯥꯃꯣꯒꯗꯤ ꯅꯨꯡꯁꯤꯅꯔꯝꯕꯅꯤ ꯀꯃꯥꯏꯅ ꯇꯣꯛꯅꯔꯤꯅꯣꯗꯤ ꯈꯪꯗꯦ ꯃꯔꯝ ꯂꯩꯕꯩꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯃꯥꯁꯨ ꯏꯀꯥꯏꯕꯗꯤ ꯈꯪꯗꯕꯖꯥꯠꯅꯤ ꯃꯤꯅ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯒꯕꯨ ꯌꯨꯝꯗꯒ ꯂꯥꯛꯏ ꯀꯥꯏꯅꯕ ꯌꯥꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯅꯤ ꯀꯩ ꯃꯔꯝ ꯑꯦꯅꯤ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯎꯔꯒ ꯀꯩ ꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯈꯜꯂꯤ ꯃꯥꯅ ꯒꯥꯏꯇ꯭ꯔꯤꯒꯤ ꯃꯔꯝꯒꯤ ꯍꯪꯉꯤꯁꯤꯅ ꯀꯩ ꯋꯥꯈꯜꯗꯅꯣ ꯃꯊꯟꯇ ꯈꯟꯖꯔꯨꯔꯒ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯏꯅꯝꯃ ꯆꯦ ꯒꯥꯏꯇ꯭ꯔꯤꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯐꯖꯅ ꯍꯪꯗꯣꯛꯎ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯗꯤ ꯑꯩ ꯅꯨꯄꯥꯗꯣ ꯑꯔꯣꯠꯄ ꯑꯃꯇ ꯊꯝꯍꯜꯂꯣꯏꯗꯕꯅꯤ ꯃꯔꯣꯜ ꯆꯨꯝꯗ꯭ꯔꯤꯐꯥꯎ ꯇꯛꯀꯗꯕꯅꯤ ꯑꯦꯅꯤꯅ ꯑꯃꯨꯛ ꯑꯩꯅ ꯒꯥꯏꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯍꯪꯉꯤꯒ ꯍꯥꯏꯔꯨꯅꯨꯀꯣ ꯑꯩ ꯇꯜꯂꯦꯕ ꯏꯁ ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯑꯩ ꯈꯪꯅꯤꯡꯗꯦ ꯅꯪ ꯍꯥꯏꯒꯅꯨꯀꯣ ꯑꯁꯤꯒꯤꯕꯨ ꯄꯥꯈꯠꯇꯅꯒ ꯇꯧꯏ ꯍꯣꯏ ꯍꯥꯏꯕꯤꯔꯣꯏ ꯁꯣꯝꯗꯅ ꯗꯤꯄꯛ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯒ ꯃꯁꯥꯒ ꯉꯝꯗꯕꯒꯤ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯨꯕꯒ ꯌꯧꯔꯛꯄꯒ ꯇꯨꯝꯊꯔꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ ꯐꯅ ꯊꯦꯡꯂꯝꯂꯦ ꯃꯥꯒꯤ ꯇꯦꯕꯜꯗ ꯆꯥꯛ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯤꯕꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯃꯨꯛ ꯈꯨꯝꯖꯤꯟꯈ꯭ꯔꯒ ꯃꯥꯅ ꯄꯨꯔꯛꯄ ꯕ꯭रीꯐ ꯀꯦꯁꯇ ꯍꯥꯞꯂꯛꯄ ꯐꯤꯔꯣꯜꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯀꯕꯣꯔꯗꯇ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯤ ꯐꯤꯔꯣꯜꯁꯤꯡ ꯃꯊꯪ ꯂꯧꯊꯣꯔꯛꯄꯗ ꯑꯦꯅꯤ ꯃꯕꯥꯅꯤꯒꯤ ꯉꯔꯥꯡ ꯆꯥꯛꯀꯧꯕꯗ ꯅꯝꯈꯤꯕ ꯅꯤꯡꯊꯤꯅ ꯐ꯭ꯔꯦꯝ ꯆꯜꯂꯕ ꯐꯣꯇꯣꯗꯨ ꯎꯔꯛꯏ ꯐꯣꯇꯣꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯐꯣꯇꯣꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯇꯩ ꯃꯅꯥꯎꯒꯨꯝ ꯃꯃꯤ ꯇꯥꯔꯤ ꯑꯦꯅꯤꯅꯁꯨ ꯗꯤꯄꯛꯇ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯗꯤꯄꯛꯁꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯑꯦꯅꯤꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ ꯐꯣꯇꯣ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯝꯂꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯏꯊꯣꯡ ꯑꯃꯨꯛ ꯃꯛꯁꯤꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯐꯥꯒꯤꯅꯤ ꯇꯥꯠꯅꯤ ꯈꯜꯂꯨꯕꯗ ꯐꯃꯨꯡꯗ ꯀꯨꯏꯅ ꯐꯝꯗꯨꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯄ꯭ꯔꯦꯝꯗ ꯀꯣꯜ ꯇꯧꯔꯛꯏ ꯃꯥꯅ ꯊꯋꯥꯏ ꯋꯥꯔꯕ ꯃꯇꯝꯗ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯄ꯭ꯔꯦꯝꯗ ꯋꯥꯔꯤ ꯁꯥꯔꯒ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯛꯆꯩ ꯃꯥꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯍꯥꯛꯀ ꯀꯨꯏꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯃꯔꯨꯞꯅꯤ ꯄ꯭ꯔꯦꯝꯅ ꯑꯊꯦꯡꯕꯁꯤꯗ ꯀꯩꯃꯨꯛ ꯂꯩꯔꯒꯦ ꯗꯤꯄꯛꯅ ꯑꯃꯨꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯇꯨꯝꯅꯤꯡꯉꯕꯣ ꯅꯨꯡꯁꯤꯗꯀꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯉꯥꯏꯔꯦꯅꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯗꯤꯜ ꯂꯦꯟꯕꯤꯗꯣꯏꯕ ꯑꯩꯕꯨꯗꯤ ꯇꯨꯝꯅꯤꯡꯉꯁꯨ ꯅꯪꯒꯤꯗꯃꯛꯇ ꯈꯥꯡꯕ ꯇꯥꯕꯅꯤꯅꯦ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒꯕꯨ ꯗꯤꯄꯛꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯍꯤꯡꯁꯤꯃꯁꯨ ꯇꯨꯝꯕꯤꯔꯅꯨ ꯌꯥꯕ꯭ꯔꯣ ꯑꯩꯒꯤꯗꯃꯛꯇ ꯑꯁ ꯍꯥꯎꯇ꯭ꯔꯦ ꯗꯥꯏꯂꯣഗ് ꯐꯥꯎꯗꯤ ꯑꯩꯉꯣꯟꯗ ꯔꯣꯃꯥꯟꯁꯀ ꯇꯧꯁꯜꯂꯛꯏ ꯑꯩ ꯍꯩꯅꯗꯦꯀꯣ ꯐꯣꯟ ꯊꯝꯈꯤꯁꯅꯤ ꯅꯪ ꯋꯥꯊꯤ ꯌꯥꯝ ꯄꯥꯝꯕꯗꯨꯗ ꯍꯥꯏꯕꯅꯤꯗ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯀꯤꯕ꯭ꯔꯥ ꯌꯥꯔꯦ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯀꯩ ꯋꯥꯈꯜꯅꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯇꯣꯏꯁꯦ
ꯑꯩ ꯅꯥꯀꯣꯡꯒ ꯐꯖꯅ ꯁꯦꯡꯗꯣꯛꯑꯒ ꯇꯥꯅꯕ ꯔꯦꯗꯤꯗ ꯂꯩꯔꯕꯅꯤ꯫ ꯗꯤꯄꯛꯅ ꯑꯩ ꯉꯁꯤ ꯌꯨꯝꯗꯒꯤ ꯂꯥꯛꯏ꯫ ꯃꯣꯔꯦꯗ? ꯍꯣꯏ꯫ ꯑꯉꯥꯡꯗꯤ ꯄꯨꯕ꯭ꯔꯣ? ꯄꯨꯗꯦ꯫ ꯀꯃꯥꯏꯅ ꯄꯨꯗꯣꯏꯅꯣ? ꯄꯨꯕꯗꯤ ꯀꯩꯗꯧꯕ? ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯃꯥꯅ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯕ, ꯑꯗꯨꯒ ꯀꯃꯥꯏꯅ ꯏꯅꯥꯛꯇ ꯂꯩꯗꯣꯏꯅꯣ? ꯍꯩꯅꯗꯦꯅ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯣꯔꯤꯕꯣ? ꯍꯩꯅꯗꯕꯗꯣ ꯅꯪꯅ ꯍꯩꯅꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯅ ꯍꯩꯅꯗꯕꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯍꯩꯅꯍꯟꯗꯧꯔꯤꯒꯦ? ꯑꯉꯥꯡ ꯃꯆꯥ ꯑꯃꯈꯛ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕꯕꯨ ꯑꯗꯨꯛ ꯂꯨꯅ ꯂꯧꯏ, ꯑꯗꯨꯁꯨ ꯅꯌꯨꯝꯗ ꯅꯪꯒ ꯂꯨꯍꯣꯡꯉꯒ ꯂꯩꯔꯕ, ꯅꯪ ꯑꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯔꯦꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯅꯛꯁꯤꯟꯅꯗꯧꯔꯤꯒꯦ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯈꯪꯉꯣꯏ ꯅꯪꯗꯤ, ꯅꯁꯛ ꯐꯖꯕꯅꯤꯅ, ꯅꯨꯄꯤ ꯑꯃꯠꯇ ꯅꯁꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯒ ꯀꯣꯏꯔꯛꯇꯕꯅꯤꯅ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯇ꯭ꯔꯦꯗꯣ꯫ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯀꯦꯟꯖꯜꯂꯛꯄꯤꯅꯤ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯛꯑꯕꯅꯦꯅ ꯏꯀꯥꯏꯈꯤꯅꯤꯅ ꯀꯣꯏꯕꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯀꯩꯅꯣ ꯈꯪꯖꯄꯣꯟꯇꯦꯕ꯫ ꯑꯗꯨꯕꯨꯗꯤ ꯑꯁꯦꯡꯕꯅꯤ, ꯑꯩꯒꯤ ꯐꯥꯔꯁ ꯂꯞ ꯍꯥꯏꯔꯗꯤ ꯑꯦꯅꯤꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯄꯁꯨ ꯃꯥꯒꯤ ꯃꯐꯝꯗꯒꯤꯅꯤ꯫ ꯒꯥꯏꯇ꯭ꯔꯤꯗꯤ? ꯃꯥꯗꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯛꯄꯒꯤ ꯌꯥꯝ ꯀꯨꯏꯅ ꯄꯨꯜꯂꯛꯏ, ꯐ꯭ꯔꯦꯟ ꯑꯣꯏꯕꯒꯤ ꯏꯆꯝ ꯆꯝꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ꯫ ꯃꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯗ ꯏꯀꯥꯏꯔꯅꯤꯅ ꯌꯥꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯁꯨ ꯍꯥꯟꯅꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯗꯤ ꯑꯩ ꯉꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯈꯪꯅꯔꯒ ꯅꯪꯅ ꯀꯩꯒꯤ ꯖꯦꯂꯦꯁ ꯀꯥꯔꯤꯕ? ꯖꯦꯂꯦꯁ ꯑꯣꯏꯕꯩ ꯅꯠꯇꯦꯀꯣ, ꯂꯝꯆꯠꯇꯨ ꯇꯨꯀꯠꯆꯕꯩꯅꯤ꯫ ꯑꯩ ꯅꯪꯉꯣꯟꯗꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯥꯏꯗꯨꯗꯤ, ꯃꯥꯒ ꯂꯣꯏꯅꯔꯒ ꯃꯤꯅ ꯑꯩꯁꯨ ꯃꯥꯒꯨꯝꯕ ꯑꯣꯛꯇꯕ ꯃꯥꯟꯈꯤꯅꯤ, ꯑꯩ ꯂꯥꯞꯊꯣꯛꯆꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗꯕ ꯅꯨꯄꯤꯅꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ꯫ ꯅꯪꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕ ꯑꯣꯏꯔꯕꯅꯤ ꯑꯗꯨꯗꯤ꯫ ꯌꯥꯔꯦ, ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯦ, ꯀꯥꯏꯗꯩ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯀꯣꯊꯣꯔꯛꯏꯅꯣ? ꯅꯪꯅ ꯂꯞꯇ ꯅꯤꯜ ꯆꯠꯄꯗꯒꯤ ꯋꯥꯔꯤ ꯃꯊꯪ ꯃꯊꯪ ꯁꯝꯗꯔꯛꯏ ꯅꯠꯇ꯭ꯔꯣ? ꯀꯩꯑꯕ ꯅꯤꯜ ꯆꯠꯂꯦ ꯀꯥꯏꯅ? ꯆꯠꯄꯨ ꯆꯠꯇ꯭ꯔꯣ? ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯌꯥꯝ ꯍꯩꯁꯤꯡꯉꯁꯨ ꯂꯞꯀꯤ ꯃꯇꯥꯡꯗꯗꯤ ꯌꯥꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯤꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯁꯦ ꯅꯪꯅ ꯂꯞꯇ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ꯫ ꯗꯤꯄꯛ, ꯅꯪꯅ ꯂꯞꯀꯤ ꯒꯨꯔꯨꯔꯕ? ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯃꯟꯗꯦ ꯍꯥꯏꯕ, ꯅꯅꯥꯛꯇ ꯂꯩꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯕꯁꯨ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯁꯥꯗ ꯈꯪꯍꯟꯕ ꯑꯃ ꯆꯪꯏ, ꯅꯪꯅ ꯂꯣꯠꯂꯒ ꯂꯩꯕꯗꯨꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯌꯥꯔꯤꯈꯩ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯅꯃꯥꯏꯁꯨ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯣꯏ ꯇꯥꯔꯦ꯫ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯒ꯭ꯔꯤꯒꯤ ꯇꯔꯛ ꯀꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯛꯀꯗꯕ꯫ ꯗꯤꯄꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯗꯕ ꯌꯥꯔꯣꯏꯗꯣꯔꯤꯌꯦ ꯅꯪ, ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯗꯤꯕ ꯅꯍꯥꯟ ꯏꯆꯥ ꯌꯥꯎꯔꯝꯃꯗꯧꯕꯅꯤ꯫ ꯇꯥꯅꯤꯡꯗꯦ, ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯀꯥꯔꯟ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯗꯨꯛ ꯀꯨꯏꯅ ꯅꯁꯥꯅ ꯅꯨꯡꯁꯤꯖꯕꯤ ꯄꯥꯝꯖꯕꯤ ꯑꯃ ꯅꯅꯥꯛꯇ ꯂꯩꯔꯒ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗꯒꯤ ꯂꯩꯔꯤꯗꯨꯅꯤ ꯑꯩꯅ ꯉꯛꯏꯁꯦ꯫ ꯂꯩꯕꯕꯨ ꯉꯝꯃꯤꯅꯦ, ꯑꯩ ꯑꯣꯏꯔꯗꯤ ꯍꯥꯏꯁꯤꯅꯤ꯫ ꯗꯤꯄꯛ, ꯌꯥꯔꯦ ꯅꯪꯀꯣ, ꯀꯥꯔꯟꯒ ꯃꯈꯥ ꯆꯠꯊꯔꯛꯇ꯭ꯔꯤꯉꯩ ꯑꯩ ꯊꯝꯍꯧꯔꯒꯦ꯫ ꯊꯝꯃꯣ ꯊꯝꯃꯣ, ꯂꯨꯍꯣꯡꯂꯁꯨ ꯅꯄꯨꯟꯁꯤꯒꯤ ꯚꯔꯖꯤꯟ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯣꯀꯣ꯫ ꯑꯦ, ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯄꯨ ꯄꯨꯗꯨꯅ ꯉꯔꯥꯡ ꯀꯧꯕ ꯅꯨꯃꯤꯠꯇꯤ ꯇꯥꯏꯕꯪꯄꯥꯜꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯀꯤ ꯑꯔꯪꯕ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯑꯁꯥ ꯀꯌా ꯄꯨꯗꯨꯅ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯇꯥꯏꯕꯪꯄꯥꯟꯗ ꯈꯣꯡꯗꯥꯔꯛꯂꯦ꯫ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯅ ꯅꯨꯡꯁꯤꯔꯕ ꯈꯣꯏꯊꯨꯝꯂꯕ ꯆꯦꯛꯂꯥꯒꯤ ꯈꯣꯟꯖꯦꯜꯒꯤ ꯇꯟꯊꯥꯗ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯅ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯇꯥꯛꯂꯕꯗ ꯗꯤꯄꯛ ꯀꯨꯏꯅ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯒ ꯚꯦꯔꯦꯟꯗꯥꯗ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯕꯦꯀꯥ, ꯁꯔ, ꯑꯩ ꯆꯥ ꯄꯨꯔꯛꯀꯦ, ꯂꯩꯕꯤꯔꯝꯃꯨ, ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯗꯤꯄꯛ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ? ꯁꯔ, 3 days ꯁꯨꯔꯦ꯫ ꯔꯦꯕꯦꯀꯥ ꯏꯃꯨꯡꯗꯒꯤ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯒ ꯗꯤꯄꯛꯀꯤ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯃꯥꯁꯨ ꯗꯤꯄꯛꯀꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ꯫ ꯁꯔ, ꯆꯥ ꯊꯛꯁꯦ꯫ ꯁꯔꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯇꯥꯏꯀꯣ, ꯃꯦꯝꯗꯨꯁꯨ ꯄꯨꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯗꯤꯄꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯛꯏ꯫ ꯅꯪꯗꯤ ꯁꯨꯇꯤ ꯂꯩꯕ꯭ꯔꯥ? ꯁꯨꯝ ꯀꯣꯏꯔꯛꯄ꯭ꯔꯣ? ꯁꯨꯇꯤꯗꯤ ꯂꯩꯇꯦ, ꯅꯦꯅꯦ ꯃꯁꯥ ꯉꯝꯗꯕꯒꯤ 3 days ꯈꯛꯇ ꯂꯤꯞ ꯂꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯅꯦꯅꯦꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯃꯀꯣꯛ ꯆꯤꯛꯄꯒ ꯉꯥꯎꯕꯒ ꯌꯥꯝ ꯀꯨꯏꯅ ꯇꯧꯕ,
ꯑꯗꯨꯒꯤ ꯁꯔꯒꯤ ꯃꯇꯦꯡ ꯑꯃꯇ ꯂꯧꯖꯒꯦꯅ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ. ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯌꯨ. ꯅꯦꯅꯦꯁꯦ ꯏꯝꯐꯥꯜꯗ ꯆꯠꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯑꯩꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯅꯤꯅ ꯁꯨꯇꯤ ꯀꯨꯏꯅ ꯂꯧꯕꯁꯨ ꯌꯥꯔꯣꯏ. ꯃꯃꯥꯁꯨ ꯂꯝ ꯂꯥꯞꯅ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯗꯦ. ꯕꯕꯥꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯅꯦꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯦ. ꯑꯗꯨꯅ ꯅꯦꯅꯦꯅ ꯅꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯞꯅ ꯂꯩꯕꯅꯤ나 ꯌꯥꯝꯅ ꯋꯥꯏ. ꯑꯗꯣ ꯁꯔ ꯁꯤꯗ ꯂꯩꯔꯗꯤ ꯅꯦꯅꯦꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯒꯦꯔꯥ? ꯀꯩꯗꯧꯕꯒꯤ ꯌꯦꯡꯁꯤꯜꯂꯣꯏꯗꯣꯏꯅꯣ? ꯅꯦꯅꯦꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯇꯧꯕꯤꯔꯤꯁꯤꯗꯤ. ꯅꯦꯅꯦꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯃꯟ ꯁꯤꯡꯒꯅꯤ ꯈꯟꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯄꯨꯔꯕꯣ? ꯆꯠꯂꯨꯔꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯍꯤꯗꯥꯛ ꯆꯥꯕꯗꯒꯤ ꯈꯔ ꯐꯔꯕꯅꯤ. ꯃꯁꯥ ꯀꯜꯂꯒ ꯇꯦꯁ ꯈꯔ ꯇꯧꯁꯦꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯣ ꯑꯗꯨꯕꯨꯗꯤ ꯑꯩꯒ ꯆꯠꯂꯒ ꯇꯧꯔꯁꯨ ꯌꯥꯔꯦ. ꯅꯪꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯍꯟꯒꯦ ꯈꯜꯂꯤꯕ? ꯅꯦꯅꯦꯅ ꯃꯁꯥ ꯀꯟꯗ꯭ꯔꯤꯕꯁꯤꯗ ꯍꯦꯛ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯗꯕ. ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ. ꯑꯩ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯒꯦ. ꯐꯤꯂꯤꯞꯁꯨ ꯂꯩꯔꯤꯁꯤꯕꯨ. ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯤꯞ ꯀꯨꯏꯅ ꯂꯧꯔꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ. ꯉꯜꯂꯤꯉꯩꯁꯤꯗ ꯉꯁꯤ ꯆꯠꯀꯦꯁꯨ ꯆꯠꯍꯧꯔꯣ. ꯉꯁꯤ ꯐꯥꯎꯗꯤ ꯂꯩꯔꯒꯦ. ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯅ ꯆꯠꯅꯕ ꯇꯧꯔꯒꯦ. ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯒ ꯇꯧꯔꯣ. ꯁꯔꯁꯦ ꯌꯥꯝꯅ ꯆꯝꯃꯦ. ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ. ꯅꯦꯅꯦꯅꯁꯨ ꯍꯥꯏꯌꯦ. ꯃꯄꯨꯏ, ꯃꯃꯤ, ꯔꯦꯕꯦꯀꯥꯅ ꯑꯃꯨꯛ ꯅꯤ ꯑꯩ ꯁꯤꯗ ꯂꯩꯌꯦ. ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯀꯣꯛ ꯉꯥꯎꯔꯒ ꯑꯃꯨꯛ ꯇꯨꯁꯤꯜꯂꯅꯤꯌꯦ. ꯃꯄꯨꯏꯅ ꯑꯃꯨꯛ ꯁꯨꯝ ꯍꯤꯞꯄꯒ ꯂꯩꯕꯗ ꯋꯥꯔꯦ. ꯀꯣꯛ ꯉꯥꯎꯕꯗꯤ ꯐꯔꯦꯗ. ꯅꯪ ꯊꯕꯛ ꯆꯠꯄ ꯐꯔꯛ ꯇꯥꯒꯅꯤ. ꯉꯁꯤ ꯆꯠꯂꯧꯔꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯔꯦꯕꯦꯀꯥꯅ ꯑꯃꯨꯛ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦꯅꯤ. ꯗꯤꯄꯛ, ꯅꯦꯅꯦꯅ ꯍꯥꯏꯌꯦꯅ ꯍꯥꯏꯌꯦ. ꯑꯩꯗꯤ ꯉꯔꯥꯡ ꯍꯜꯂꯛꯄꯒ ꯋꯥꯃꯟꯗꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ. ꯅꯦꯅꯦꯒꯁꯨ ꯎꯅꯗ꯭ꯔꯦ. ꯃꯄꯨꯏꯅ ꯌꯥꯝ ꯀꯟꯕ ꯑꯅꯥꯕ ꯅꯠꯇꯦꯗ. ꯀꯣꯛ ꯈꯔ ꯉꯥꯎꯕꯗꯅꯤ. ꯃꯣꯏꯅ ꯄꯥꯈꯠꯇꯅ ꯑꯩꯕꯨ ꯀꯟꯅ ꯅꯥꯕ ꯑꯣꯏꯍꯜꯂꯦ. ꯏꯕꯨꯡꯉꯣ ꯁꯔꯗꯤ ꯂꯨꯍꯣꯡꯂꯒ ꯏꯃꯧ ꯅꯨꯄꯤꯗꯣ ꯄꯨꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯂꯩꯍꯧꯕꯗꯣ. ꯔꯦꯕꯦꯀꯥ, ꯑꯗꯨꯅꯤꯅꯤ ꯑꯩꯅꯁꯨ ꯍꯪꯉꯝꯃꯤꯁꯤꯅꯤ. ꯗꯤꯄꯛ, ꯅꯦꯅꯦ ꯃꯥ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯗꯨꯒꯤ ꯇꯧꯔꯤꯌꯦ. ꯀꯣꯟꯅ ꯄꯨꯔꯛꯑꯒꯦ. ꯔꯦꯕꯦꯀꯥꯅ ꯑꯃꯨꯛ ꯀꯔꯤ ꯑꯦꯛꯖꯥꯝꯅꯣ ꯁꯔ? 12ꯅꯤꯗ. ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯔ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯌꯥꯝ ꯈꯦꯠꯅꯗ꯭ꯔꯣ? ꯗꯤꯄꯛ ꯅꯣꯛꯇ ꯃꯛꯅꯩ. ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ. ꯃꯄꯨꯏꯅ ꯃꯃꯤ ꯅꯪꯒꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯗꯣ ꯃꯗꯨ ꯇꯧꯅꯨꯅꯦ. ꯁꯣꯔꯤ ꯁꯔ. ꯁꯥꯎꯕ꯭ꯔꯣ? ꯗꯤꯄꯛ, ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯁꯥꯎꯗꯦ. ꯆꯍꯤꯕꯨꯗꯤ 19 ꯁꯨꯔꯦ. ꯔꯦꯕꯦꯀꯥꯅ ꯑꯣ, ꯆꯍꯤ 7-9ꯃꯨꯛ ꯒꯦꯞ ꯂꯩꯕ. ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯁꯔꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯝꯕ ꯖꯥꯠꯅꯤ. ꯑꯩꯈꯣꯏ ꯕꯦꯠꯁꯅꯦꯕ. ꯃꯄꯨꯏꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ. ꯏꯕꯨꯡꯉꯣ ꯁꯔꯅꯒ ꯈꯔ ꯆꯝꯕꯒ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯅ ꯋꯥ ꯈꯔ ꯉꯥꯡꯒꯟꯕꯒ. ꯁꯔ ꯅꯪꯕꯨ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨꯅꯦ. ꯗꯤꯄꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯦꯅꯦ ꯀꯩꯗꯧꯕꯒꯤ ꯆꯥꯎꯊꯣꯛꯇꯣꯏꯅꯣ? ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩꯌꯦ. ꯑꯩꯅ ꯐꯤꯜ ꯑꯃꯗ ꯍꯦꯜꯂꯁꯨ ꯃꯥꯅ ꯐꯤꯜ ꯑꯃꯗ ꯍꯦꯜꯂꯤ. ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯔꯐꯦꯛ ꯅꯠꯇꯦ. ꯑꯩꯅ ꯈꯪꯗꯕꯁꯨ ꯑꯇꯣꯞꯄꯅ ꯈꯪꯒꯅꯤ. ꯑꯇꯣꯞꯄꯅ ꯈꯪꯗꯕꯁꯨ ꯑꯩꯅ ꯈꯪꯒꯅꯤ. ꯔꯦꯕꯦꯀꯥꯅ ꯑꯆꯨꯝꯕꯅꯤ ꯁꯔ. ꯃꯄꯨꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ. ꯔꯦꯕꯦꯀꯥ, ꯏꯁ ꯁꯔꯁꯦ ꯑꯄꯣꯛꯄꯗꯧꯅ. ꯃꯄꯨꯏꯅ ꯑꯃꯨꯛ ꯄꯣꯛꯇ꯭ꯔꯕꯁꯨ ꯑꯄꯣꯛꯄꯒꯨꯝ ꯈꯜꯂꯤꯕꯅꯤꯅꯦ. ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯕꯅꯤꯅ ꯑꯩ ꯀꯩꯁꯨ ꯋꯥꯗ꯭ꯔꯦ. ꯍꯌꯦꯡ ꯁꯤꯔꯒ ꯐ꯭ꯌꯨꯅꯔꯦꯜ ꯄꯥꯡꯊꯣꯛꯄꯤꯅꯕ ꯂꯩꯔꯦ. ꯔꯦꯕꯦꯀꯥ, ꯑꯩꯈꯣꯏꯅꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯤꯕ. ꯐ꯭ꯌꯨꯅꯔꯦꯜꯒꯤ ꯋꯥꯁꯦ ꯍꯦꯛꯇ ꯍꯧꯗꯣꯔꯛꯏ. ꯃꯄꯨꯏ, ꯑꯁꯦꯡꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ. ꯑꯩꯗꯤ ꯁꯤꯔꯒ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯌꯨꯀꯣ. ꯔꯦꯕꯦꯀꯥ, ꯁꯤꯔꯐꯥꯎ ꯏꯝꯐꯥꯜ ꯆꯠꯂꯔꯣꯏ ꯈꯟꯕꯩ ꯋꯥꯔꯤꯅꯤꯅꯦ. ꯁꯤꯗꯗꯤ ꯅꯤꯒꯤ ꯔꯤꯂꯦꯇꯤꯚꯁꯨ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ. ꯃꯄꯨꯏ, ꯁꯤꯗꯁꯨ ꯑꯥꯗꯁꯨ ꯔꯤꯂꯦꯇꯤꯚꯁꯀꯤ ꯋꯥꯗꯤ ꯑꯃꯠꯇ ꯂꯩꯇꯦ. ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯤ. ꯑꯥꯗꯗꯤ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ. ꯅꯣꯏꯗꯤ ꯏꯄꯥꯝꯒꯤ ꯃꯤꯅꯤ. ꯌꯨꯝ ꯄꯥꯜꯂꯗꯤ ꯏꯄꯥꯝꯒ ꯂꯥꯞꯅꯔꯕꯅꯤ. ꯗꯤꯄꯛ, ꯅꯦꯅꯦꯁꯦ ꯐꯦꯃꯤꯂꯤ ꯂꯩꯕ꯭ꯔꯣ? ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗꯕ꯭ꯔꯥ ꯈꯜꯂꯨꯔꯦ.
Rebecca. Leibani. Mapuina amuk. Hojikti leitreda. Tosida. Haukraba warise. Hojikti aigi cha leirasidi. Dipaksu mapuinu ngairaroi khanduna wa makha tadana pukning themjinbirai. Hoi. Hojikti ai leirasidi. Aigi ima ani sure. Yumdasu ninegi wari pumba ikoi mada libada. Aikoi masu sida ninena ibu yengsinbiyana khangbagi ada pukning lumna leiba ngamlibani. Mapui Deepak na leiriba quarter aduba senaba oina leibani. Adubu Deepaki chamchamjaba mataw adu ubada nungsiduna machada machagum leimine. Chak isingsu punna chamine. Hana mafamduda leiramba mi amata mapuina Deepakta loinaba adumna loinadi. Masu Deepakka leibada macha apokpaga leiminabagum nungaijai. Deepak nasu apokpi mamagum khanjai. Numidangi matamni Deepak Annie gi mapau taningbagi machanupi Dusila da phone taurai. Dusila. Tamo inama pahalo hairo. Ngaiko nang kaida lege. Negi room da. Nanamadi. Kon fengo bane laani. Nang di kedoriba. Thabak to pulap tawminaba yadro. Aisu yawgi tawrambane inamani yarani haibagi yawdrini. Aisu chak thongba ate ate dum yawrini kaino. Oh, aidi nang suktaw tawramdoi mandaba. Nang di yam talidana. Hani thanta oibagi tanbani. Haujikti aikoi ni surabanina tandri. Imaga thabak amta suhandrabani. Good. Aduni dana. Larikti fazana paribo. Paye. Haujiksu inama ibani di horen thingbo fo pagidini. Inama laye. Tamo inama pahalake. Khambaga nangaude. Dusilana Annie da phone do pikre. Deepaksu wa ngambam khangdana ngihak tumina lei. Aduga wa hangai. Tuition tawba horabo. Annie na. Oza do nungai bro. Deepak na amu. Chemistry gidi hayeng laani. Atai di yam kana thiri. Nupi tutor oina lakpina base khara tangi. Nupa budi yam leiba. Annie na amu. Yarani ye. Atai di abega tanaraga dum parage notes khara silai. Yabu yagadro. Deepak wa ngangdana amuk tumina lei. Annie su Deepak na hangakpado khakta khumi. Minute ahum mari silent leiroba matungda Deepak na amuk hairei. Hojik kai dawdino tummadoiro. Larik pakini. Phare patho thengbokti paranu. Tumba chaba matam nayo. Aisu thamage. Deepak Annie ga wari kuina saninglabasu Annie gi mawang aduna inak naksinba ngamdri. Adubu Annie gi khonjel ngahak taba fangbaduna wakhal iyang yangbagum tawri. Somdana Deepak ka room thangnana leiriba magi makhada thabak tawba Philip ka Deepak ki ex Gayatri ga wari sari. Philip. Ngarang lai magi nupi di purakte da. Gayatri na amu kaigi purakte jano. 12 thani na haigum tawbani. Yam hautaba minok ama noklaga Gayatri na. Kayaba 12 thadoi ba. Angang piktuni ne dude. Aikhoina pangthoke khaliba thabak sidi yam tin larani. Laiba lubra madi soidre. Nangna loina mai pakna basingadabani. Nangge awatpa paisa aina pigani. Aibu ikaiba piramagi lamandi singdana tokloi. Ai mina lakchaba yaba minati. Angang pitruduna aingondai ke hendana. Masakti fazabani he. Mana fazabada ai yoba ngampote natro. Mani nangdi pura honi kaino. Aduni nupa kayana imangda pudu kelisa. Aikoi fau kenjari bani. Kelhaning mamidi kendre. Kayaba. Fazayaba keleba. Adu nangbu mayumda chalingai duda adum namdana leishanba yadro. Angang dudi paisa khara piraga themaga loire. Adumai tawramadi hojik warise wakidro. Nangi koktudi aina hana sanaba loikrabani. Oidadana tawrini. Nupa amada chensin baise maram laitana hekta yaponte. Chensin buyaba maram gamta thamaudraba haise. Adugumba ama leiragabu kaidobagi wazaraduino nahana leiramani. Aduk pamjaradubu attraction khar pisalu yadro nangbo.
Deepak nupigi hakchangda mitaba nupa nate. Aina fanyam try torabani. Party tawbada youthful da ngaro fawa masagi control ngami. Ibani nungsinari do ikut fo solakidabani. Oh no, so sad. Masu angakpa makhalgi nupani ne. Mani. Aina mangonda uliba mawang matawda noigumbadaga oiradi ba. Adune haise. Aiga oina nungsinarasidana. Karan ngangno. Thabakto mai pakhandaba yadabani. Moi matai manau misunderstanding lehanaba honagadabani. Mai nupigi phone number launaba honaro. Khangdi nangna ngamnaba silo. Moi ani kaina hanbasineba nangi target se natro. Yes, mani. Aduga nangna fill up the blank tawdiba. Adu taraknabani tawrise. As luhongradubu tandro. Pakhang aikhoi ichaw chawna leisibu. Chalo chap mane nang bulong de haibe wadani pakhang asing babu iri bron bo as hot he phone thongo bona farani sidi ngai ko aduga aiga nanga khangai habisa Deepak ta khangan be yadi ko hoi khangi ado account da paisa kra po thabu pho pai khat baudri paisa na mang thai ne tawdo le ba thabak tubu hoi yare hayeng apage aduga angang picture mabukning online badi kaisulu bathabak nate aduma nangonda sinarabani hoi hoi yada yadraga aina nang hek loba haidiri kariya